Online Manipuri numidangi pau yengbiriba pumnamang puthoi laisomna khurumjari ahanbada maroiba pau. Apunba kholawgi update gi lakhotjarake uyok chingda CRPF thamjinbagi kangpukpida shutdown tawkhre. Economic blockade ki mathakta ngasidagi kotu gi total shutdown gi khongjang haukhre. Uyok chingda CRPF changsin baleptri. Kotu na kaukhiba pung 12 gi total shutdown ngasidagi haukhre. Kangpukpi district ki Saiboldagi Central Forcing Lokthoktabagi Mayokta Committee on Travel Unity Kotu na kaukhiba pung 12 gi total shutdown ngasidagi haukhre. Ngarang kotu na thorokpa cherol amagi matung ina ngasi nungthil pung 2 dagi hayeng January gi 3 gi ayuk gi pung 2 fawo kaukhiba total shutdown asi hanadagi National Highway to Imphal Jirbam lambida thamkhiba economy blockade asida hapchilakpani. Saibolda Central Force thamjilakpa asina mafam masigi tribal gi miyamda apibada natana miyamda ki tujungba fawhale haina kotu gi cherol asina hairi mamangi matamdagi hongna kotu na kayara hana santi oina hiram asigi matangda wari sanaba haikhiba leikhrabasu lengana thabakta onthoroktabani khenaba thamba asina kaidawnungda tribal singna khangduna leiba ngamoi maram aduna pung 12 gi total shutdown asida makhal amatagi gari sing chatpa yaroi laluna itik amadi kaithel phamba school amadi lenga kiloisang sing amata thong hangba yaroi adubu total shutdown asida essential service ki thabak thoram singdi komthokani haina kotu na thadorokpa cherol asida palli. Erang asina maram oiraga awaba taraba singda ngakpiu haikhiba wafam aduda politics pusilakpa laibak thibani CM Chief Minister Nongthomam Birena social media da thagalakpa post amana hai lamdam asida thokleba Erang asina maram oiraga awa ana taraba singda ngakpiu haikhiba wafam aduda politics pusilakpa asi laibak thibani. Erang asina maram oiraga awa ana taraba singda lamdam asigi Chief Minister ama oina makhoina thengnariba awaba aduda saruk yaduna wafam adu phongdokhibani. Maduda mamangda thokhiba sing adu kaukthokpaga loinana ngakpiba haibagi wakhalon cherminarasi haina miyamda appeal tawbani. Congress Party gi luchingba P. Chidambaramna Home Minister oiringaida lamdam asida Myanmar macha kaya khunda laita halamba amadi Myanmar da base tawba militant singa su chathanaramba na ngasigi Erang asi thoanbani haibasi mipum khudimana khangnaraba wafamni. Chief Minister Nongthomam Biren gi post asina makhata na hai Manipur da chahi kaya thengna khiba naga kuki lalda mioi lising amaga chahum lom laikhidabani aduga mioi lising kaya na lanjena khibani. Lanadu kumja 1992 dagi 1993 fawbada akanba maongda thengna khrabasu kumja 1992 dagi 1997 fawbada leptana thengna khi. Lanadu India ge Wangnongpo region gi Puwari da khwaidagi tamthiba lan ama oikhibani. Matam aduda Congress ki Prime Minister Narasimha Rao natraga Congress Party ki President na Manipur da laktuna miyamda ngakpinaba haijakhiba laikhibra haibasi hangba yaba wahangni. Amaromda kumja 1997 dagi 1998 fawba thokhiba kuki amasung paitegi landa lamdam asigi mioi chahumga yankhai gi mathakda laikhidabani. Matam adugi Prime Minister IK Gujralna state asida laktuna miyamda ngakpiu haijakhibasu laikhide. Houjik Manipur da thokleba Erang asi loisinaba honabada mateng pangsinbagi mahutta Congress Party na politics thanaduna lairiba asi khwaidagi hena laibak thibani hainasu Chief Minister Nongthomam Biren gi post asina makhata na hairi.